Hi ma'am, good morning. ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯑꯗꯨꯝ ꯍꯧꯖꯔꯒꯦꯀꯣ ꯕ꯭ꯂꯣꯛꯁꯦ꯫ ꯑꯩ ꯍꯧꯖꯤꯛ ꯍꯧꯒꯠꯂꯦ, ꯋꯥꯏ ꯁꯤꯠꯄꯗꯤ ꯂꯣꯏꯈ꯭ꯔꯦ꯫ ꯕ꯭ꯔꯁ ꯇꯧꯔꯦ, ꯃꯄꯥꯟ ꯌꯦꯡꯍꯜꯂꯒꯦ꯫ ꯃꯝꯃꯤꯗꯩꯁꯨ ꯑꯩ ꯁꯨꯃꯥꯏꯅꯅꯦ ꯑꯩꯅ ꯍꯧꯒꯠꯂꯤꯁꯦ꯫ ꯅꯣꯡꯁꯨ ꯆꯨꯕꯅꯤꯅ ꯑꯃꯥꯏꯅ ꯃꯝꯃꯤ꯫ ꯀꯅꯥꯝ ꯍꯧꯒꯠꯅꯗ꯭ꯔꯤ ꯇꯧꯔꯤꯁꯦ꯫ ꯁꯤꯅ ꯑꯩꯈꯣꯏ ꯁꯨꯃꯥꯡꯅꯦ, ꯑꯩꯈꯣꯏ ꯁꯪꯒꯣꯏ꯫ ꯆꯥꯗꯤ ꯃꯌꯥꯝ ꯑꯩ ꯕ꯭ꯔꯁ ꯅꯨꯡ ꯇꯧꯔ ꯏꯔꯨꯖꯊꯣꯛꯅꯕ ꯇꯧꯔꯨꯈꯤꯒꯦ꯫ ꯑꯩ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯀꯥꯔꯛꯑꯦ꯫ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯑꯝꯇ ꯇꯧꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯊꯥꯎꯃꯩ ꯊꯥꯅꯕ꯫ ꯑꯩ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯕꯗꯣ ꯁꯤꯡꯗꯣ ꯑꯝꯇ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ꯫ ꯑꯩ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯕꯁꯨ ꯂꯣꯏꯔꯦ꯫ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯕ ꯂꯣꯏꯖꯔꯦ ꯑꯩ꯫ ꯑꯗꯨꯗꯤ ꯑꯉꯥꯡ ꯍꯧꯗꯣꯛꯅꯕ ꯇꯧꯔꯒꯦ꯫ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯈꯣꯠꯅꯕ ꯃꯥꯒꯤ ꯑꯃꯨꯛ ꯂꯣꯏꯁꯟ ꯈꯣꯠꯆꯟ ꯇꯧꯕꯤꯔꯒꯦꯀꯣ ꯃꯌꯥꯝ꯫ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯕ꯭ꯂꯣꯛꯁꯦ꯫ ꯅꯣꯡꯉꯥꯜꯂꯦ, ꯑꯩ ꯙꯨꯛ ꯊꯥꯕꯁꯨ ꯂꯣꯏꯖꯔꯦ ꯍꯧꯖꯤꯛ꯫ ꯅꯣꯡꯁꯨ ꯉꯥꯡꯐꯨ ꯇꯧꯔꯦ, ꯉꯥꯡꯐꯨ ꯅꯠꯇꯦꯗ ꯉꯥꯜꯂꯛꯑꯦ ꯐꯖꯅ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯙꯨꯛ ꯀꯦꯟꯗꯜꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ, ꯂꯩꯔꯝꯗ꯭ꯔꯦ꯫ ꯙꯨꯛ ꯊꯥꯖꯔꯦ꯫ ꯍꯧꯖꯤꯛ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯑꯒ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯩ ꯆꯥꯅ ꯊꯛꯅꯕ ꯑꯃꯨꯛ ꯇꯧꯔꯨꯔꯒꯦ꯫ ꯃꯌꯥꯝ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯌꯨꯀꯣ꯫ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯊꯥꯒꯠꯈꯔꯦ, ꯏꯟꯁꯥꯡ ꯑꯃꯨꯛ ꯁꯦꯝꯒꯦ ꯇꯧꯔꯤ꯫ ꯏꯟꯁꯥꯡꯁꯦ ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯈꯥꯃꯦꯟꯒ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯒ ꯍꯋꯥꯏꯊ꯭ꯔꯥꯛ ꯈꯔꯒ ꯍꯥꯞꯆꯤꯜꯂꯒ ꯊꯣꯡꯉꯒꯦ꯫ ꯏꯁꯥ ꯉꯝꯗꯕꯅꯤꯅ ꯇꯜꯂꯦ, ꯋꯥꯏ꯫ ꯃꯌꯥꯟ ꯊꯣꯡꯖꯤꯟꯕꯅꯤꯗ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ, ꯑꯂꯨ ꯈꯔ, ꯍꯋꯥꯏꯊ꯭ꯔꯥꯛ ꯃꯔꯨ ꯈꯔ, ꯃꯣꯟꯖꯥꯎꯕꯤ ꯈꯔ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ, ꯑꯗꯨ ꯈꯔ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯊꯣꯡꯖꯤꯜꯂꯒꯦ꯫ ꯈꯅꯥꯎꯁꯦ ꯃꯔꯦꯡ ꯆꯠꯂꯦ, ꯁꯤꯗꯣꯔꯦꯗ꯫ ꯅ꯭ꯌꯨꯇ꯭ꯔꯦꯂꯥ ꯈꯔ ꯍꯥꯞꯆꯤꯜꯂꯒꯦ, ꯑꯗꯨꯒ ꯉꯧꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒꯦ꯫ ꯑꯩꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯩꯀꯥꯁꯤꯗꯤ ꯌꯥꯝ ꯍꯥꯞꯇ꯭ꯔꯕ, ꯉꯔꯥꯡ ꯏꯟꯖꯥꯡ ꯑꯁꯦꯝꯕꯗꯣ ꯑꯗꯨ ꯈꯔ ꯂꯩꯔꯝꯃꯦꯕ, ꯑꯩꯅ ꯌꯥꯝꯃꯜꯂꯦꯅ ꯈꯥꯛꯆꯤꯟꯕ꯫ ꯑꯗꯨ ꯀꯩꯀꯥꯗꯣ ꯈꯔ ꯍꯥꯞꯆꯜꯂꯦ꯫ ꯑꯗꯨꯒ ꯊꯣꯡꯖꯤꯜꯂꯒꯦ ꯉꯁꯤꯒꯤꯗꯤ꯫ ꯄꯥꯡꯅ ꯁꯥꯅꯕ ꯑꯗꯨꯝ ꯇꯧꯔꯒꯦ, ꯆꯟꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯣꯔꯦꯟ ꯊꯣꯡꯕꯗ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦꯀꯣ, ꯏꯟꯁꯥꯡꯁꯦ ꯁꯦꯝꯕ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ꯫ ꯑꯁ ꯑꯩ ꯉꯁꯥꯏ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯉꯒ ꯃꯈꯥ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯕꯗꯨ ꯍꯥꯞꯄ ꯉꯝꯍꯧꯗ꯭ꯔꯦ, ꯃꯔꯝꯗꯤ ꯏꯁꯥꯗ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯑꯩꯁꯦ꯫ ꯀꯣꯛꯁꯦ ꯍꯦꯛꯇ ꯆꯤꯛꯄꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯛꯇꯗꯅꯅꯦ ꯑꯩꯁꯦ ꯄꯞꯄ ꯂꯣꯏꯁꯤꯜꯂꯒ ꯑꯉꯥꯡ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯂꯒ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯂꯩꯕꯗꯨꯅꯅꯦ ꯑꯩꯁꯦ ꯉꯥꯏꯍꯥꯛꯁꯨ ꯇꯨꯝꯊꯔꯨꯔꯦꯕꯀꯣ꯫ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯏꯟꯁꯥꯡꯗꯣ ꯑꯩ ꯍꯥꯞꯄꯛꯀꯦ ꯇꯧꯕꯗꯣ ꯍꯥꯞꯄ ꯉꯝꯗ꯭ꯔꯦ꯫ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ, ꯍꯥꯏꯔꯝꯃꯒ ꯍꯥꯞꯄꯛꯇꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩꯁꯨ ꯏꯁꯥꯗ ꯌꯥꯝ ꯊꯤ ꯉꯝꯃꯛꯇ꯭ꯔꯕ, ꯀꯣꯛꯁꯦ ꯍꯦꯛꯇ ꯑꯔꯣꯏꯕꯤꯗ ꯆꯤꯛꯈꯠꯂꯛꯄꯅꯦꯃꯤ꯫ ꯑꯗꯨꯗꯨꯒꯤ ꯑꯩ ꯆꯥꯛ ꯄꯞꯄ ꯂꯣꯏꯁꯤꯜꯂꯝꯃꯒ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯦ꯫ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯐꯤ ꯅꯨꯡ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯩ ꯍꯨꯞꯄꯤꯕ ꯐꯃꯨꯡꯁꯤꯐꯥꯎꯗꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤ꯫ ꯑꯩ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯆꯪꯉ ꯍꯤꯞ ꯊꯕꯛ ꯑꯃꯨꯛ ꯇꯧ, ꯑꯃꯨꯛ ꯆꯪꯉ ꯑꯃꯨꯛ ꯍꯤꯞ ꯊꯕꯛ ꯑꯃꯨꯛ ꯇꯧ ꯂꯩꯔꯕꯅꯤꯅꯅꯦ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯗꯥ ꯊꯕꯛ ꯆꯠꯈꯤꯕꯕꯨ ꯈꯪꯍꯧꯗꯦ, ꯑꯩ ꯇꯥꯔ ꯂꯩꯔꯤꯉꯩꯗ꯫
ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯄꯨꯡꯗꯤ 2:30 ꯇꯥꯔꯝꯗꯣꯔꯦ ꯏꯆꯥ ꯑꯃꯨꯛ ꯍꯜꯂꯛꯑꯅꯤ ꯋꯥꯏꯀꯣ ꯏꯁꯥ ꯉꯝꯗꯕꯁꯦ ꯌꯥꯝ ꯊꯤ ꯋꯥꯏꯍꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯃꯨꯛ ꯏꯁꯥꯁꯦ ꯀꯣꯛ ꯆꯤꯛꯄ ꯈꯣꯠꯄ ꯈꯤꯇꯪ ꯐꯔꯤꯉꯩꯁꯤꯗ ꯏꯆꯥꯁꯦ ꯍꯜꯂꯛꯇꯨꯕꯨꯗꯤ ꯍꯜꯂꯛꯑꯅꯤ 2:30 ꯇꯥꯗꯣ ꯂꯥꯏ ꯀꯣꯟ ꯂꯧꯁꯜꯂꯒ ꯑꯃꯨꯛ ꯐꯦꯡꯗꯣꯛꯀꯦ ꯃꯌꯥꯝ ꯂꯥꯏ ꯀꯣꯟ ꯂꯧꯁꯟꯈꯤꯒꯦ ꯂꯥꯏ ꯀꯣꯟ ꯂꯧꯁꯟꯈꯤꯒꯦ ꯑꯩ ꯇꯨꯜꯁꯤꯁꯤꯗ ꯑꯗꯨꯝ ꯍꯩꯖꯜꯂꯦꯕ ꯑꯩꯅ ꯑꯗꯨ ꯇꯥꯔꯗꯤ ꯑꯩ ꯂꯥꯏ ꯀꯣꯟꯁꯤꯡꯁꯦ ꯑꯃꯨꯛ ꯐꯦꯡꯗꯣꯛꯈꯤꯒꯦꯀꯣ ꯃꯌꯥꯝ ꯂꯥꯏ ꯀꯣꯟ ꯁꯠ ꯁꯠ ꯐꯦꯡꯗꯣꯛꯈꯤꯒꯦ ꯁꯤ ꯂꯥꯏ ꯀꯣꯟ ꯐꯦꯡꯕꯁꯦ ꯍꯥꯔꯄꯤꯛꯅ ꯐꯦꯡꯉꯦꯀꯣ ꯍꯥꯔꯄꯤꯛ ꯑꯁꯦꯡꯕ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯐꯦꯡꯉꯦꯕ ꯁꯤ ꯐꯦꯡꯉꯦ ꯑꯗꯒꯤ ꯄꯤꯇꯝꯕꯔꯤ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯁꯤ ꯏꯁꯇꯤꯜ ꯀꯩꯀꯥ ꯐꯦꯡꯅꯅꯕ ꯂꯣꯏꯅꯃꯛ ꯌꯥꯏꯑꯕ ꯁꯤ ꯄꯤꯇꯝꯕꯔꯤ ꯍꯥꯏꯕꯁꯦ ꯁꯤꯃ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯁꯤ ꯑꯅꯤꯁꯤ ꯌꯥꯟꯅꯔ ꯐꯦꯡꯒꯗꯕ ꯍꯩ ꯀꯆꯥ ꯍꯥꯏꯁꯤꯅ ꯍꯣꯏ ꯀꯣꯟꯕꯨꯗꯤ ꯈꯔ ꯇꯨꯝꯁꯜꯂꯤꯀꯣ ꯑꯗꯨꯁꯨ ꯐꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯖꯔ ꯖꯔ ꯆꯠꯄꯗꯣ ꯑꯣꯏꯌꯦꯕ ꯈꯨꯠꯇꯒ ꯑꯆꯨꯔꯥꯛ ꯂꯩꯕꯒꯁꯦ ꯖꯔ ꯀꯣꯛꯄꯖꯥꯠꯅꯤ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯑꯃꯨꯛ ꯍꯜꯂꯛꯑꯅꯤ ꯇꯧꯔꯤꯁꯦ ꯏꯁꯇꯤꯟꯁꯨ ꯀꯩꯁꯨ ꯂꯣꯏ ꯐꯦꯡꯕ ꯌꯥꯏꯀꯣ ꯍꯧꯖꯤꯛꯀꯤ ꯄꯤꯇꯝꯕꯔꯤꯗꯣ ꯂꯪꯕꯅꯤ ꯏꯁꯇꯤꯟꯁꯨ ꯃꯛꯑꯒ ꯂꯩꯁꯟꯕꯗꯣ ꯑꯣꯏꯗꯕꯅꯤ ꯐꯦꯡꯕꯁꯦ ꯂꯣꯏꯁꯟꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯍꯥꯞꯄꯛꯀꯦ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯨ ꯍꯜꯂꯛꯑꯅꯤ ꯃꯥ ꯍꯜꯂꯛꯑꯀꯥꯟꯗ ꯃꯇꯦꯛ ꯑꯃꯃꯨꯛ ꯍꯥꯞꯆꯔꯛꯑꯒꯦ ꯄꯨꯡ 2:30 ꯇꯥꯔꯗꯤ ꯌꯧꯔꯛꯑꯅꯤ ꯑꯩꯁꯤ ꯀꯣꯟ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯊꯝꯖꯤꯜꯂꯨꯈꯤꯒꯦ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯍꯜꯂꯦ ꯁ꯭ꯀꯨꯜꯗꯒꯤ ꯁꯤꯗ ꯂꯩꯌꯣ ꯑꯗꯨꯗꯤ ꯃꯥꯁꯨ ꯂꯦꯞꯄꯗꯤ ꯎꯔꯣꯏ ꯑꯗꯨ ꯃꯪꯒꯜꯗꯣ ꯀꯅꯥꯅ ꯄꯤꯔꯛꯏꯅꯦꯕ ꯏꯃꯥꯟꯅꯕꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯥ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯄꯤꯈꯤꯒꯦ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯈꯤꯒꯦ ꯃꯃꯥ ꯍꯥꯎ ꯉꯥ ꯊꯨꯝ ꯌꯥꯝ ꯌꯥꯎꯕꯗꯣ ꯂꯩꯕ꯭ꯔꯥ ꯍꯣꯏ ꯂꯩꯌꯦ ꯊꯨꯝ ꯌꯥꯛꯄꯤꯗꯣ ꯏꯟꯖꯥꯡꯗ ꯊꯣꯡꯕꯗ ꯍꯥꯞꯄꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯥ ꯆꯥꯛ ꯑꯝꯇ ꯄꯤꯖꯈꯤꯒꯦꯀꯣ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯑꯒ ꯍꯣꯏ ꯑꯩ ꯉꯁꯤꯒꯤꯗꯤ ꯕ꯭ꯂꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯏꯁꯥ ꯌꯥꯝ ꯉꯝꯗ꯭ꯔꯦ ꯑꯩ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ